Thꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯃꯇꯥꯎ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗꯤ ꯄꯩꯁꯥꯕꯨ ꯄꯥꯏꯔꯕꯗꯤ ꯇꯧꯕꯇ ꯉꯝꯃꯤ ꯍꯥꯏꯅ ꯈꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯍꯩ ꯍꯩꯔꯒ ꯂꯣꯏꯔꯦ, ꯏꯍꯩ ꯍꯥꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯗꯔꯕꯥꯔ ꯐꯝꯂꯤꯉꯩ ꯃꯅꯨꯡꯁꯤꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕ ꯏꯆꯥ ꯑꯅꯤ ꯑꯁꯤ ꯆꯥꯎꯔꯛꯇꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯔꯝꯕꯅ ꯍꯦꯟꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯗꯔꯕꯥꯔ ꯑꯗꯨꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯦꯟꯅꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯂꯝꯃꯤ: "ꯕꯤꯗ꯭ꯌꯥ ꯌꯥꯝꯅ ꯍꯩꯕꯒ ꯂꯟ-ꯊꯨꯝ, ꯃꯥꯟ-ꯆꯥꯡ ꯂꯩꯕ ꯄꯩꯁꯥ ꯄꯥꯏꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯩ"? ꯑꯁꯨꯝꯅ ꯋꯥꯍꯪ ꯑꯁꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ "ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯣ" ꯍꯥꯏꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ "ꯄꯩꯁꯥ ꯄꯥꯏꯕ, ꯂꯟ-ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ, ꯇꯧꯒꯦꯇ ꯉꯝꯃꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯤ "ꯕꯤꯗ꯭ꯌꯥ ꯍꯩꯕ ꯑꯗꯨꯅ ꯑꯊꯣꯏꯕ ꯂꯟꯅꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯄꯥꯎꯈꯨꯝ ꯑꯅꯤ ꯑꯁꯤ ꯃꯥꯟꯅꯗꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯔꯩ ꯌꯦꯠꯅꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯗꯨ ꯃꯕꯥꯅꯤꯒꯤ ꯃꯔꯩꯅ ꯄꯨꯡꯅꯤꯜ ꯍꯦꯛ ꯅꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯅꯕꯥꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯅꯕꯥꯅꯤꯅ ꯃꯔꯩ ꯌꯦꯠꯅꯗꯅ ꯂꯩꯔꯕꯅꯤꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯎꯠꯄ ꯇꯥꯔꯦ꯫ ꯅꯕꯥꯅꯤ ꯃꯇꯝ ꯈꯔ ꯌꯨꯝ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯡꯐꯩ ꯆꯠꯄ ꯇꯥꯔꯦ꯫ ꯅꯕꯥꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯄꯟꯊꯨꯡꯐꯝ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯅꯒꯗꯕꯅꯤ"꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯌꯥꯅꯔꯤ, ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯥꯡꯐꯩꯗ ꯆꯠꯄ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯣꯠꯌꯣꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯥꯡꯐꯩ ꯆꯠꯅꯕ ꯊꯣꯛꯅꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯦꯡꯅꯐꯝ ꯄꯟꯊꯨꯡꯐꯝ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃ ꯊꯝꯃꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯟꯊꯨꯡꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯑꯁꯤꯅ ꯈꯨꯏꯊꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯄꯠꯊꯔꯛꯄ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯅꯪꯂꯦ ꯍꯥꯏꯅ ꯈꯪꯅꯁꯤ ꯍꯥꯏꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯊꯥꯖꯤꯜꯂꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯋꯥꯡꯂꯣꯝꯗ ꯆꯠꯄ ꯇꯥꯔꯝꯃꯤ, ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯥꯔꯣꯝꯗ ꯆꯠꯄ ꯇꯥꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯥꯏꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯥꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯁꯤꯗ ꯂꯥꯞꯇꯛꯅ ꯑꯉꯥꯡ ꯈꯔꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯨꯟꯅꯗꯨꯅ ꯂꯥꯛꯅꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯣꯏꯅ ꯃꯨꯟꯅꯔꯤꯕ ꯄꯣꯠ ꯑꯁꯤ ꯀꯔꯤꯅꯣ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯃꯨꯟꯅꯔꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯃꯥꯅ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯃꯨꯟꯅꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯊꯣꯛꯎꯗ ꯊꯣꯛꯄ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯣꯏꯔꯝꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯁꯤ ꯂꯧꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯀꯔꯝꯅ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫
ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯉꯥꯡꯁꯥ, ꯀꯔꯤꯅꯣ ꯅꯣꯏꯅ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯃꯨꯟꯅꯔꯤꯕꯗꯨꯕꯨ? ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯃꯨꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯅꯥꯒꯤ ꯑꯣꯏꯒꯗꯕꯅꯣ ꯈꯪꯂꯔꯣꯏ꯫ ꯑꯃꯅ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ, ꯑꯃꯅ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯨꯖꯥꯏ ꯑꯁꯤꯕꯨ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯁꯤꯗ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯅ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯊꯤꯔꯣ꯫ ꯑꯗꯨꯗ ꯊꯤꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕ ꯃꯤꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯃꯣꯡꯁꯣꯡꯂꯣꯝꯗ ꯅꯃꯥꯏꯁꯤꯡ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯣ꯫ ꯑꯩ ꯈꯨꯖꯥꯏ ꯑꯁꯤ ꯂꯪꯁꯤꯟꯈ꯭ꯔꯒꯦ, ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯒꯅꯨ" ꯍꯥꯏꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇ꯭ꯔꯤꯉꯩꯗꯨꯗ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ, "ꯑꯉꯥꯡꯁꯥ, ꯑꯩ ꯈꯨꯖꯥꯏ ꯑꯁꯤ ꯂꯪꯉꯒꯦꯀꯣ" ꯍꯥꯏꯔꯒ ꯅꯨꯡ ꯑꯗꯨ ꯃꯣꯡꯁꯣꯡ ꯃꯔꯛꯇꯨꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯣꯡꯁꯣꯡ ꯃꯔꯛꯇꯨꯗ ꯈꯨꯖꯥꯏ ꯑꯗꯨ ꯈꯨꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯟꯈꯤꯅꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯉꯩꯗꯨꯗ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨ ꯂꯩꯔꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯥꯅ ꯆꯠꯀꯗꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯂꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯍꯣꯇꯦꯜꯗ ꯇꯟ ꯆꯥ ꯊꯛꯀꯦꯅ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯥꯀꯟꯗ ꯑꯍꯜ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯐꯠꯇꯦꯗꯀꯣ꯫ ꯃꯥꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯕꯨ ꯃꯥꯅ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯉꯝꯗꯕꯗꯒꯤ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯟꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯃꯤꯁꯦ"꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯕꯗꯨ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯝꯈꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯈꯪꯅꯤꯡꯗꯅ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯍꯪꯂꯝꯈꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯔꯥꯖꯀꯩꯅꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯂꯩꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯞꯇꯥ ꯑꯃ ꯃꯥꯅ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯉꯝꯕ ꯃꯤꯗ ꯂꯩꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗ ꯂꯝꯒꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯃꯊꯪ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯩꯅꯥ ꯑꯁꯤꯅ ꯄꯤꯖꯕ ꯉꯝꯂꯒꯅ ꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ, ꯉꯝꯗ꯭ꯔꯒꯅ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯃꯍꯥꯛꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯜꯍꯜꯂꯒ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯩꯁꯥ ꯄꯥꯏꯔꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯕꯨ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯈꯨꯠꯇ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄꯤ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯃ ꯂꯩꯔꯕꯅꯤꯅ ꯆꯥꯡ ꯌꯦꯡꯂꯒꯦ ꯈꯜꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨꯗ "ꯑꯩ ꯔꯥꯖꯀꯩꯅꯥ ꯑꯁꯤꯅ ꯆꯥꯅꯤꯡꯕ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯄꯤꯖꯕ ꯉꯝꯒꯅꯤ꯫ ꯔꯥꯖꯀꯩꯅꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯑꯍꯜ ꯑꯅꯤꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈꯣ, ꯂꯝꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯄꯥꯏꯔꯕ ꯃꯌꯥꯝ ꯑꯃ ꯉꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯔꯦꯝꯕꯗ ꯅꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯔꯥꯖꯀꯩꯅꯥꯒꯤ ꯏꯁꯤꯡ ꯍꯣꯟꯗꯅ ꯇꯣꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯎ" ꯍꯥꯏꯅ ꯈꯥꯝꯕꯤꯔꯝꯈꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯉꯝꯃꯤ ꯍꯥꯏꯗꯅ ꯌꯥꯃꯟꯗꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨ ꯑꯍꯜ ꯑꯅꯤꯗꯨꯗ ꯇꯥꯛꯄꯤꯔꯦ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯀꯣꯅꯨꯡꯒꯤ
ꯈꯣꯡ ꯁꯪꯂꯤꯕ ꯃꯤꯗꯨꯗ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯎꯅꯖꯒꯦ, ꯑꯩ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯔꯥꯖꯀꯩꯅꯥꯕꯨ ꯍꯞꯇꯥ ꯑꯃ ꯁꯨꯞꯅ ꯆꯥꯅꯤꯡꯕ ꯄꯤꯖꯒꯦꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯨꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯔꯥꯖꯀꯩꯅꯥ ꯑꯗꯨꯁꯨ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯆꯥꯅꯨꯄꯤꯅ ꯆꯥꯅꯤꯡꯕ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯄꯤꯖꯕ ꯉꯝꯒꯗ꯭ꯔꯅꯦ?" ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯑꯩ ꯉꯝꯒꯅꯤ, ꯔꯥꯖꯀꯩꯅꯥ ꯑꯁꯤꯅ ꯆꯥꯅꯤꯡꯕꯇ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯅꯥꯄꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯉꯝꯗ꯭ꯔꯒꯅ ꯅꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯑꯩꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯉꯝꯂꯒꯅ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯁꯤ, ꯃꯁꯤ ꯌꯥꯔꯕ꯭ꯔꯥ?" ꯃꯗꯨꯗ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯔꯥꯖꯀꯩꯅꯥꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯔꯝꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ "ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯅꯨꯃꯤꯠ ꯂꯦꯞꯄ ꯍꯧꯔꯁꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯩꯐꯝ ꯀꯥ ꯑꯃ ꯄꯤꯌꯨ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯂꯩꯅꯕ ꯀꯥ ꯑꯃ ꯄꯤꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯔꯥꯖꯀꯩꯅꯥꯒꯤ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯍꯧꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯦ꯫ ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯊꯣꯛꯂꯛꯂꯦ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯔꯝꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ "ꯄꯨꯔꯛꯂꯒꯦ" ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯒ ꯔꯥꯖꯀꯩꯅꯥꯅ ꯆꯥꯅꯤꯡꯕ ꯄꯣꯠ ꯑꯗꯨ ꯄꯤꯗꯨꯅ ꯄꯤꯖꯔꯝꯈꯤ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯔꯥꯖꯀꯩꯅꯥꯒꯤ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯍꯧꯔꯛꯂꯦ꯫ ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯄꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯕꯨ ꯂꯧꯈꯤꯗꯧꯔꯕ ꯍꯥꯏꯅ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ꯫ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯂꯤꯉꯩ ꯃꯇꯝꯗꯨꯗ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯍꯧꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯃꯥꯅ ꯆꯥꯅꯤꯡꯕ ꯄꯣꯠ ꯑꯗꯨ ꯊꯣꯛꯍꯟꯕꯗꯨ ꯎꯍꯧꯔꯦ꯫ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ "ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯁꯤ ꯂꯩꯕꯒꯤ ꯑꯣꯏꯔꯦ ꯃꯥꯅ ꯑꯩꯅ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯉꯝꯂꯤꯕꯁꯤ, ꯃꯁꯤꯗꯤ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ" ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯇꯥꯡꯀꯛ ꯌꯦꯡꯂꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯌꯧꯔꯛꯂꯦ꯫ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯗ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯄꯤꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯈꯤꯕꯗꯗꯤ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨ ꯂꯩꯔꯝꯗꯔꯦ꯫ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯔꯥꯖꯀꯩꯅꯥꯒꯤ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯔꯥꯖꯀꯩꯅꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯟꯕꯗ ꯃꯇꯥꯛꯈꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅꯁꯨ ꯈꯪꯈ꯭ꯔꯦ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯅ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯕꯨ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯔꯥꯖꯀꯩꯅꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯂꯩꯍꯜꯂꯝꯈꯤ꯫ ꯁꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝ ꯑꯃꯗ ꯊꯨꯡꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯥꯅ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯍꯤꯡꯆꯥꯕꯤ ꯑꯃ ꯉꯪꯉꯒ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯈꯥꯗ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯝꯃꯤ꯫
Hingchabi asigi maong asi yengthoklage khanduna asum inarapana Hingchabi adugi mayum yarakli. Hingchabi adugi konthongda pukri achauba anikak lairami. Ye thangba pukri aduda Hingchabi adu kumtharaga ising khara soktuna Hingchabi adugi mayumda pusilaklami. Hingchabi adugi mangonda yung ama lairami. Yung aduda Hingchabi aduna pukridagi solakiba ising aduna chaibada masak fajakhrabi leisabi ama olaki madu ubada mantri macha adudi pungangakkhre. Hingchabi aduga masak fajakhrabi leisabi aduga Hingchabi mayum aduda changminakhre. Mantri macha aduna tauramliba matau adu khangningba ama poklakhi. Masidi khangdoklagi haiduna mafam chaba amada marum amada tumina lotuna ahing aduma lele. Mathangi ayukni Hingchabi adu masijak thiba chatnaba thoklaklami. Hingchabi aduna konthonglomda thokhraga oirom thangba pukri aduda kumthakhraga ising khara soklakle. Aduga leisabi adugi manakta changsilaklaga isingduna chaibada yung amuk onkhirami. Aduga Hingchabi adugi mangul aduda yung adu thamlamlaga ibel amuk chalukhige ko leirammu hairaga Hingchabi adu ngarang ngangladuna paiduna chatkhirami. Tanja aduda mantri macha aduna ngasaigi yelom thangba pukri adudagi ising khara soklaga yung aduda chaibada leisabi masak matau yam fajakhrabi ama amu olakli. Leisabi aduna nupa adu ubada ngaklamkhi. Leisabi aduna nanggi khudung thiningai oiraba mafam asida karam tawna laklibano haina hangraklami. Mantri macha aduna mana lakpagi maram pumnamak hairakli. Aduga mantri macha aduna hairaklami asuk fajakhrabi nangna Hingchabi sigi manakta matau karamna lairambano mayek sengna amukta hairao. Leisabi aduna hairai ibung ai lamdam asigi Ningthougi machanupini. Lam asida lairamba mi loina Hingchabi asina mathang chapada loikhrabani. Mantri macha aduna Rajkainadi mafam asida kamaina lairamiba. Rajkaina aduna muhairai Hingchabi asigi seba daunaba haiduna aibu chadabida thamlibani. Warising asi mantri macha aduna loina taraba matungda asumna hairai. Adudi Hingchabi asi hataba yadare. Hanabagidamak ai wahaige tau. Horen Hingchabi asina halaklaga kapsinau aduga karigi kaplino hanglakladi asumna hayu. Ibendi ahan oisilakle. Ibena chatkhraga halaktadi sikhiba thoklo. Aidi kanaga lehaudoino. Aduna aibusu ibena chathokpiro. Ai ithanta mafam asida lehaubodoki asumna hayu. Kaisu siroi hairabasu sungya yarunu matam aduda magi sibagi maram soidana hairakani. Asumna Rajkaina aduda mantri macha aduga wa pumnamak tanarami. Hingchabi adu halakpagi matam yaurakli. Nupa aduna oithangba pukri adudagi ising khara sokluraga nupi adubu chaiduna yung amuk olhalaga leihankhirami. Mantri macha adusu mafam chaba ama yengnaga lotuna laikhare. Hingchabi adu numidang oisilakdana mayumda amuk halaklami. Pukridagi ising khara sokluraga yung adubu nupi amuk ohlalle. Adugi Hingchabi aduna hairai is minamnamida maduda Rajkainana iben aingondagi oiramni. Mafam sidadi kadaidagi mi lakadoribano. Leiramba mi loina ibena chadana loikhrabasibo. Maduda Hingchabina amu hairai isudagi oira male asumna wari saraga
ꯍꯤꯡꯆꯥꯕꯤꯗꯨꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯀꯞꯁꯤꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ "ꯀꯔꯤꯒꯤꯅꯣ ꯏꯁꯨꯅ ꯀꯞꯂꯤꯕꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯩꯅꯥꯅ "ꯏꯕꯦꯟꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯤ, ꯏꯕꯦꯟꯅ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯗꯤ ꯁꯤꯈꯤꯕ ꯊꯣꯛꯂꯣ, ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ? ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯏꯕꯦꯟꯅ ꯆꯥꯊꯣꯛꯄꯤꯔꯣ, ꯑꯩ ꯏꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕꯗꯨ ꯀꯤ"꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ "ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯏꯕꯦꯟꯗꯤ ꯁꯨꯡꯁꯤ ꯁꯤꯔꯔꯣꯏꯗꯕꯅꯤ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯁꯨꯁꯤꯗꯤ"꯫ ꯍꯤꯡꯆꯥꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯌꯥꯗ꯭ꯔꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯩꯅꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟꯅ ꯑꯩꯕꯨ ꯀꯤꯗꯅꯕ ꯍꯥꯏꯖꯟꯅꯕꯅꯤ, ꯏꯕꯦꯟ ꯑꯩꯕꯨꯁꯨ ꯆꯥꯊꯣꯛꯄꯤꯔꯣ, ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕꯗꯨ ꯀꯤꯌꯦ"꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯅ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯁꯨꯅ ꯊꯥꯖꯅꯕ ꯍꯥꯏꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯥ ꯑꯃꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯔꯥꯖꯀꯩꯅꯥ ꯑꯗꯨꯕꯨ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨ, ꯑꯥ ꯃꯊꯛꯇ ꯌꯥꯜꯂꯤꯕ ꯂꯤꯔꯨꯡꯇꯦꯟ ꯑꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡꯅꯤ, ꯑꯗꯨꯒ ꯇꯨꯝꯕꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯅ ꯏꯕꯦꯟꯒꯤ ꯀꯣꯛꯅꯤ꯫ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯕꯦꯟꯗꯤ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯒꯗꯕꯅꯤ"꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯩꯅꯥꯅ "ꯑꯗꯨꯗꯤ ꯏꯕꯦꯟꯗꯤ ꯀꯔꯝꯃꯥꯏꯅ ꯁꯤꯒꯗꯧꯔꯤꯕꯅꯣ?" ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯂꯤꯔꯨꯡꯇꯦꯟ ꯑꯁꯤꯅ ꯇꯦꯛꯂꯕꯗꯤ ꯏꯕꯦꯟꯗꯤ ꯈ꯭ꯋꯥꯡ ꯇꯦꯛꯀꯗꯧꯔꯤꯕꯅꯤ, ꯇꯨꯝꯕꯥ ꯑꯁꯤꯅ ꯀꯥꯏꯔꯕ ꯏꯕꯦꯟꯒꯤ ꯀꯣꯛ ꯀꯥꯏꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯅꯤꯁꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯕꯦꯟꯗꯤ ꯑꯗꯨꯝ ꯂꯩꯈꯤꯅꯤ"꯫ ꯔꯥꯖꯀꯩꯅꯥꯅ ꯈꯨꯝꯃꯤ, "ꯏꯕꯦꯟ ꯁꯤꯔꯔꯣꯏꯗꯕꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯂꯦ꯫ ꯉꯁꯤꯗꯒꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯆꯥꯅ ꯊꯛꯅꯕ ꯊꯤꯔꯨꯅꯕ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯣꯡ ꯑꯃꯨꯛ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯅꯨꯄꯤ ꯑꯃꯨꯛ ꯑꯣꯜꯍꯜꯂꯦ꯫ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯂꯤꯔꯨꯡꯇꯦꯟꯒ ꯇꯨꯝꯕꯥꯒ ꯂꯩꯕ ꯀꯥꯗ ꯃꯕꯥꯅꯤ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯔꯒ ꯂꯧꯊꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯂꯤꯔꯨꯡꯇꯦꯟꯒ ꯇꯨꯝꯕꯥꯒ ꯄꯥꯏꯕꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯈꯪꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ "ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ" ꯍꯥꯏꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯥꯏꯔꯛꯄꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨꯒꯅ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯂꯤꯔꯨꯡꯇꯦꯟ ꯑꯗꯨ ꯄꯣꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯦ, ꯂꯥꯏꯕꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯂꯩꯕꯥꯛꯇ ꯁꯤꯠ ꯁꯤꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯇꯨꯝꯕꯥ ꯑꯗꯨ ꯑꯃꯨꯛ ꯄꯣꯛ ꯂꯥꯎꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯀꯣꯛꯇꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯇꯅꯕ ꯂꯤꯔꯨꯡꯇꯦꯟ ꯑꯗꯨꯒ ꯇꯨꯝꯕꯥ ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯅꯤꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯥꯇ꯭ꯔ ꯑꯃꯃꯝꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨꯁꯨ ꯌꯣꯡ ꯑꯣꯜꯍꯜꯂꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯃꯕꯥꯅꯤꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯔꯝꯕ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯑꯗꯨ ꯄꯠꯊꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯏꯇꯥꯎꯗꯨ ꯑꯋꯥꯕ ꯅꯪꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯔꯥꯖꯀꯩꯅꯥ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯕ ꯎꯖꯥꯎ ꯑꯃꯗ ꯊꯝꯂꯝꯗꯨꯅ ꯃꯇꯥꯎꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫
ꯃꯇꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯄꯅ ꯃꯇꯥꯎꯅ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯁꯤꯗ ꯂꯥꯞꯇꯛꯅ ꯃꯔꯨ ꯀꯣꯛꯄ ꯅꯨꯄꯥ ꯑꯃ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯆꯠꯂꯝꯕ ꯊꯦꯡꯅꯔꯝꯈꯤ꯫ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯥꯎꯗꯣ ꯑꯣꯏꯔꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯅꯪꯅ ꯁꯣꯛꯂꯨꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯀꯦ꯫ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯔꯥꯖꯀꯩꯅ ꯑꯗꯨꯅ ꯍꯦꯛ ꯏꯔꯨꯖꯔꯨꯕꯗ ꯌꯣꯡ ꯑꯣꯟꯒꯅꯤ, ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯩ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯍꯩꯖꯤꯟꯗꯨꯅ ꯄꯨꯍꯜꯂꯝꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯩꯅ ꯑꯗꯨꯗ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯊꯕꯗ ꯔꯥꯖꯀꯩꯅ ꯑꯗꯨ ꯌꯣꯡ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯅꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯩꯅ ꯑꯗꯨ ꯌꯣꯡ ꯑꯣꯜꯂꯦ ꯑꯣꯜꯂꯦ ꯍꯥꯏꯗꯅ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯕ ꯃꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯊꯥꯖꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯑꯩ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯜꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏ ꯈꯔ ꯈꯣꯏꯔꯝꯁꯟꯅꯔꯒ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯔꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯌꯣꯡ ꯑꯗꯨꯗ ꯆꯥꯏꯊꯕꯗ ꯔꯥꯖꯀꯩꯅ ꯑꯗꯨ ꯑꯃꯨꯛ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯍꯦ ꯅꯨꯄꯥ, ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯍꯥꯏꯖꯔꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯅꯉꯣꯟꯗ ꯄꯤꯔꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯩ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯃꯠꯇ ꯄꯥꯝꯖꯗꯦ, ꯏꯅꯤꯡꯊꯧꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯅꯤꯖꯒꯦ, ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯃ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯒꯪ ꯇꯩꯔꯒ ꯔꯥꯖꯀꯩꯅꯥꯒꯤ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯔꯥꯖꯀꯩꯅ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒ ꯔꯥꯖꯀꯩꯅ ꯑꯗꯨꯒ ꯂꯨꯍꯣꯡꯕꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯩꯅ ꯑꯗꯨꯕꯨ ꯌꯣꯡ ꯑꯃꯨꯛ ꯑꯣꯜꯍꯜꯂꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤ ꯃꯔꯦꯡꯕꯥꯟꯗ ꯇꯣꯡꯍꯜꯂꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯑꯁꯨꯝ ꯍꯜꯂꯛꯄꯅ ꯉꯁꯥꯏꯒꯤ ꯃꯕꯥꯅꯤꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯇꯨꯂꯁꯤ ꯑꯗꯨꯕꯨ ꯇꯦꯛꯊꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯄꯨꯔꯛꯈꯤꯕ ꯔꯥꯖꯀꯩꯅꯥꯗꯨꯅꯤ꯫ ꯃꯈꯣꯏ ꯃꯔꯤ ꯃꯔꯤ ꯃꯥꯒꯤ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯤꯗ꯭ꯌꯥ ꯍꯥꯏꯕꯒ ꯂꯟ ꯊꯨꯝ ꯂꯩꯕꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯕꯤꯗ꯭ꯌꯥ ꯍꯩꯕꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯅꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫